Loire Manipur, Tumedo Manipur, Taedo Manipur, Meitei Paipuna Tamamba, Adumlaba, Healthy Oba, Mahauleba, Kangu Singju Bora Mangkhre, Pai Langthokraga, Migi, Haksang Sokpa, Chemical Yanba, Pizza, Burger, Chinese food, Sabana Pabra, Ipai Puna Tamamba, Kangu Singju Bora, Sagiri Natradana, Mapalam Dagi Pusilapa, Madam Namtiba, Chemical Yanba, Pizza, Burger, Chinese food, Charaga, Harauri, Nasiki video si Yamna emotional oiba amasung yamna thamoi sokpa topic amani habasi ai haijaningi maramdi ngasi aina poriba topic asi aina handak ngasi ngarang video matam khara thagapa ngamudaba ki maramchu ngasi gi topic asi ga mari laine ai matam khara Manipur da lam basida aina thengna jarakpa yamna thawai nuai taba dum laba topic ama Manipur gi oina mangjaninga oiba Manipur gi oina yamna thamoi sokninga oiba adum laba topic amani ngasi aina pure live asi gi topic asida akoina khanagadabasi Manipur da hoji mapalamgi culture mapalamgi thong mapalamgi niyom chanabi phije chakcha adagi chaba thakpa mayamsi amata kopitagumsi akoigi nat sawasi akoigi jinjak ngak senji haibadi chindadi adum mayam toina haiba amasung toina lauba amlagani khanjai adubu ngasi aina thengna jarakpada Manipur da hoji akoigi yamna nungshiba or Manipur da yamna thokchaniya oiba adugumlaba yamna healthy oiba adugumlaba jinjak akoigi Meitei gi jinjak Singju Bora Mangkhre asumlaba jinjak asi Manipur da ngasi tapna mangsilakpagi mawong ama ui masidaisida aina haijaningi basi Manipur da ngasi fast food ki culture amadi Manipur gi pizza Domino's burger ki culture si pitauraga akoina masina ahau jinjangni masina mapalam gi style ni haiduna akoina chanaribase masi hakchang khwaidigi sokpa jinjang ne habasi masu ai ngasi gi video sida panjarmge aduga aikoi gi thaina ipai pu haktagi chanarliba haukraba healthy oiba hakchang khwaidagi phaba jinjak adungba Singju kudamoina salad akoina ngasi celebrity singna salad chadana hakchang phana khonariba tumlaba culture sida adopt tawna khonariba se akoi gi Manipur gi ipai pu gi haktaktagi chaglaba salad Singju sigumlaba chemical yawdaba adugumlaba hakchang phaba tasty su oiba asigumlaba jinjak mayam ase ngasi Manipur da tapna mangsilakpagi mami ama aina thengnajari handaki khungcharasida masidaista akoina Manipur da Kangau Singju Bora yonba mafam thibadedi thabak ama oina thiba ama changeba aduga kanagumana fast food thi hagadi yena kha lukha kangka lukha fast food ata laina thengnaba phangeba adugi su mathakta fast food Chinese food ki mathakta paratha se koi Manipur da yamna phadana popular oina paratha chabasi chanari wa Manipur paratha chabasi kaide chau adubu paratha sigi hakchang phabagi changda khallagadi paratha chabasi da hakchang da mangiba maida ata chabasi da koi hakchang da sohalliba mayam se compare to gumatam da koi Meitei gi food ka adagi koi mapalam gi mayangi palamgi foreign gi jinjak singsiga compare to gumatam da hakchang phabasu koina henba aduga mahau lebasu akoina henba asigumloba nungsiraba Meitei gi ipai pu singi jinjak singe masi tamna mangsil lakpase yamna nuaite habasima ai ngasi video sida panjaningi kaigino haikanda aikoi mapalam gi phije chaksa tamgumsi habasidi akoi yamna toina chinda lauba khongba Facebook da social media da YouTube da Instagram da su yam toina thengnajai adubu thabak oina yengorkanda di Manipur gi adugumloba hauba jinjak Kangau Singju Bora aduga Meitei gi hauba jinjak panba yaba mayam leigre asigumloba Meitei gi jinjak singsi tapna mangsilakpagi mami ama aina ngasi uzai masidaisa mayam da aina masigi experience aina share toge hadana ngasi gi aigi topic asi ujarakpani masidaisa mayamna kari mod lege mayam gi kari comment lege habsu comment box ta ibiramu Meitei gi jinjak si saugatmar phabra natraga Meitei gi jinjak si muthallaga akoi gi mapalam gi pizza burger fast food Chinese food paratha masi sabana phabra haibasi comment box ta adongi mod haibiram aduga adomna Meitei gi jinjak nungsiragadi adomna Meitei gi jinjak pu pamujaragadi adomna Meitei gi jinjak pu taba pamjaragadi sigi video asi like comment subscribe tawbiramu thank you for watching we'll see you again in the next video bye